Judo masana pushilakbada achoba thodang laukiba Kangjam Chandra laikhidabagi Kumon Thora Mayang Imphal Ibirota leiba Brave Boys Association BBA gi sanglenda pangthokre. Thawramadugi sarugama oina laikhidrabagi imung manungna chaklen ama katpaga loinana Brave Boys Association gi judo sanaroi singa punna chaminaki. BBA gi sanaroi singnasu laikhidraba Kangjam Chandra gi mafamda haikat laikat tamduna ikai khundabotki. Thawramaduga mari lainana BBA gi coach Surjit Maitain Hai Laikhidraba Kangjam Chandra gi imung manungna BBA gi sanaroi singbo nungsibiba si sanaroi singgi oinadi laibak phabani masina sanaroi singda achoba inot ama hapa ngamlagani haina mahakna makhataki Haibo oza sigi macha ko Kangjam Lonel Singagi adumba sahigi oiba kumolgi numit aduni asumba numit asida apai BBA gi apai lokagi tabakta apai yung dekat ke rumah suap na sin matu apai sida angang sin kamera sin kun kawat ko ina apai yung nuna apai sida sangle na mas sindi masih kun kalat tadi ai bo jasi apai manikuela apai black belt thang da su an bane an na thang nei sin japan tagi kitan bu khang na alu ba do lam jam kan sun no ba du gani dung koina bai ma nung sin na do lam da ado bai khlai de do ba sin ta mutta ngam ba ma tem pang ko su na mai kai de